Manipuri Sabbath School Study Hour asibu midyeng tabiriba nikhoi khwai pumnamakpu Evangelist JP Thaime ehakna Prabhu Jisu Christ gi mingde nikhoi bu taramna amuka okcheri matamna asum pubiraktuna ngasidi aikhoi third quarter 2024 gi taruk suba hapta lesson number 6 ado aikhoi amuka yoraktuna leye Manipuri Sabbath School Study Hour asibu tatna tabiriba nikhoi mayambu aihakna thagat jaba phongdok chari chanbiduna channel asibu nakoina support tawbiraga channel asibu subscribe tawbiraga video asibu share like comment tawbiraga ishor gi wa pau sandokpada nakoigi su sharuk yabiyo haibase ahanbada aina shumaina thamjaningi ngasi asi para taruk subani lesson number 6 para gi mamingna inside out manungdagi mapan thokpa haina shumaina para pibiduna laye Memory text oina ekoina Mark chapter 7 verse 15 Mark chapter 7 verse 15 ekoya muktang yangsi There is nothing that enters a man from outside which can defile him but the things which come out of him those are the things that defiles a man Yeshu Christa na ashumaina haiki mi amagi hakchang gi manungda changki ba pot aduna hakchang bu kari shumot handabani ko adubu hakchang asigi manungdagi thorakpa aduna miyoi adubu mot hanbani ko haina Yeshu Christa na haibiki handagi para asida ekhoina yengminagadaba amadi nainaminagadaba asi Mark chapter 7 amadi Mark chapter 8 ki ahanba tangkhai adu ekhoina yengminagadori Mark 7 gi haurakpa aduda ekhoina ubasi Dharma gi lusing basing singlup ki lusing purel singna takpi tambiba Bible dagi na thairaga human tradition haibadi miyoi bagi chanabi kaya tambi takpi duna Yeshu Christa na yaning da ba utpa dharma gi lusing basingna Yeshu bu pen da ba sounding ba pokpudu aikoina uhugani adudagi di Yeshu na tar amadi Sidon gi mai kaida chatki maduda Greek ki nupi ama thengna ki hairiba nupi asina Yeshu go wa yetna ki haibadi argument tawki adubu khwaidagi angakpa amadi karino hairaga hairibo wa yetnaba aduda Jishu na ngamdaduna ngasai gi nupi aduna ngamki karigi ngamkhibano karamna ngamkhibano haibadusu ekhoina tamminagani Mark 7 sina miracles ki matangda maru oiba para kaya ekhoida tambigadori miracles haibase adukki matik pangal leiba angakpa thabak amani adubu miracles khaktana mi gi thamoibu honghanba achumbada pusilakpadi ngamde Khanduna yengsi Jishu gi matamda Jews ki leaders sing makhoi gi mitmang maktada Jishu na miracles kaya tawbiki adubo makhoi na Jishu bu lausin ki de makhoi pukning hong ki de makhoi thamoi kanduna adumak leiki Mark chapter 8 ki ahan ba tangkhai aduda lakpada tandum haibde bread pusijina duna Jishu na para achauba tambibadu muk ugani aduna handak ki para asina lining lai sholda amadi dharma gi punsi khongthangda maru oiba parasingdo aikoino tamminagadori aikoi thawai hakchang yauna masigi para asi naina minase ahanbada aikoina Sunday gi portion adudi yengba matamda human traditions versus God's command haiba miyoibagi chatnabi aduga amuka ishor gi yathang haibagi matangda aikoina Mark chapter 7 verse 1 dagi 13 phawbado aikoi yengminase Miyoibagi chanabi amadi ishorgi yathang natraga ishorgi chanabi haibagi maramda aikoina Mark 7 verse 1 dagi 13 phawba aduda yengminagadori hojiksi Mark 7 ase paraga ngasi Christian ayambana dietary laws haibadi sengba sengdaba chinjaki yathang adu leitre Leviticus 11 gi sengdaba chinjaki law ado manghan khre Jishu gi matamdagi di chinjak pumnamak sengkre haina tambiduna leibisu ekoina aduma oi tasengnamak Mark chapter 7 gi wari se dietary laws ngasai gi amang aseng gi chinja ki maramda haibra natraga tasengnamak chinja pumnamak se Jisu Christa na sengdokhraba haibagi maramda ekoi amuktang naina minase background khara yenglabada Jisu Christa gi matam adugi miyoi sing ase ritual purity haibadi lining laishol gi asengba sengdaba mangba sengba haibada yamna kanna yengsinarami chinjak chadringaida khut sa hana hamdokadabani khut hamdana charadi lining laishol da motle mangle ma se sengdre haina kanna chanarami matam aduda masi se chinjak to motle natraga khut to motle haibagi maksu oiramde
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯒꯨꯝꯅ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯕꯁꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯗ ꯁꯦꯡꯗꯕ ꯃꯥꯡꯕ ꯑꯃꯣꯠꯄ ꯊꯕꯛꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯀꯟꯅ ꯂꯧꯁꯤꯜꯂꯒ ꯆꯠꯅꯔꯝꯕꯅꯤ ꯑꯩꯈꯣꯏꯅ Exodus chapter 30 verse 17 dagi 21 da yenglabadi Ishorna Moses ta hai laisang da irat pot puduna changba matamda Aaron amadi magi masasingna makhong makhut cham thoklaga changadabani haibagi yathang adu ui aduna khut sa hamlaga chinjak chaba haibase Old Testament matamda priest singna bamon singna tawramba thabakni adubu priest nataba common man haibadi micham nang aigamba micham singdadi masigi hukum ase chatnabi ase leiram khide matam aduda adubu Jishu gi matamda Jews ki leaders singna madu hongdoklaga micham sing phawba makhut hamduna chadradi papni sengdabani amangbani haibagi chatnabi se hakchinna lawraga chatnarami asum tawduna Jishu gi sebok singna khut hamdana tanchai maduda Pharisees singna haibase madu papni sengdabani amotpagi thabakni haina singlup ki lusingba singna complain Jishu Christa da tawrakhibani maduda Jishuna Isaiah chapter 29 gi verse 13 ado quote tawraga paukhum piki kari hai Isaiah 29 gi 13 dai ko yengsi these people honor me with their lips but their hearts are far from me and in vain they worship me teaching as doctrines the commands of men masigi mi singse machinba nadi magi laitol nadi aibu thagatuna aibu ikai khumnaduna le adubu makoigi thamoidi makoigi wakhaldi aingondagi yamna lapna le arembada makoina aibu khurumlaga worship tawraga leye aigi asengba aigi yathang adugi mahutta makoina human tradition miyoibagi chatnabi ase tambi takpiraga aibu khurumba saduna leye arembada haina Isaiah 29 verse 13 da haikibo wahi adumak Jishu Christa na sijinnaki Masida Jishuna Isaiah 29 sidagi lawthoraga singlupki lusingba singda chaikhi amadi tambikhi madudi karira hairaga human tradition miyoibagi chatnabi sibu divine command haibadi ishorgi yathang ishorgi chatnabi gi mathakta thamlibase karigino haina Jishuna makhoida chaibikhi masida amuka Jishuna Exodus 20 gi verse 12 ta ekoigi ima ipabu ikai khumnau haiba yathang adusu pusilakhi haibadi matam aduda Dharma gi chatnabi amasu leirami madudi karino hairaga mi singna Ishorda gift haibade khudol pibagi chatnabi ase leirami mi singna Ishorda khudol pigadabani haibagi yathang chatna halamki matam aduda pirak liba gift khudol singdo singlup ki lusingba singna makhoigi oina lausillaga sijinarami adubu angakpa amadi ichininaw sing ahan oikraba nakoigi nama napa ekoigi ima ipadadi khudol piganu piba yade haibagi chatnabi yathang amasu leiramine matam aduda ngaktra isininaw sing ko isininaw sing angakpani matam adugi singlup ki lusingba sing ase mingthol budi singlup ki lutsingba thawai gi lutsingba yaw senba haijaba adubu makhoina tawthorakpa thabak singdudi adukki matik onna tainaba oiki Ishordadi khudol piyo adubu taibang pan gi ahan oikraba ima ipa ibok ipan oiba singdadi khudol piganu haiba asigumba tamthiraba yathang chatnabi kaya sibu Jishuna yade madu lale madu chumde haina kanna lepki dharma gi lusingba singna seranana lamjing liba adubu Jishuna yakhide makhoina miyoibagi chatnabi aduna ishorgi yathang matakta thamjinduna takpi tambiriba kaya adu Jishuna thugaikhi masigi parasida tamjaba yaba maram khara lei madugi marakta khwaidigi maru oiba amadi masigi parasidagi ui madudi karira hairadi Jishuna Ishorgi yathang asibu ikai khomnai yathangbu saugatli haibase uba phange natra isininaw sing Ishorgi yathangbu miyoibagi chatnabi na manghanba natraga mahut sinba yaroi haibase Jishugi wanine Jishuna yathangbu manghanba lakpa natte adubu thoina hena mapung phanba lakpani haibase masidagisu amuk sengna uba phange maramdi Jishugi wahi aduna kri haiba Jishugi wahina Ishorgi yathangi mathakta miyoibagi chatnabi thambi yaroi haibagi wahi adudagi Jishu Christana yathang asibu saugatli manghande haibadu aduma uwe aduna Mark chapter 7 sida hairibase chaba thakpa chinjak amang asengi chinjak natraga amotpa asengbagi chinjak ki maramda natte sengdaba sanga Leviticus 11 da leibasingdo amuk loina sengle chaba yare haiba natte adubu masidi ngasai ceremonial unclean ritual impurity gi maramdane haibase aikoina khangsi
ꯃꯁꯤꯁꯦ food laws ka karisu mari leinadabani ichin inausing amuka Monday gi portion adudi yengba kanda clean hands or clean heart khut sengba asina phabra natraga thamoi sengba asina phabra masigi wahang ase khoi yengminasi Mark chapter 7 gi verse 14 digi 23 adudi yengsi Mark 7:14 dagi 23 phawba paba matamda Jisuna kari hai mapandagi changlakpa potna hakchang bu kari sumot hande adubo hakchang bu mot hanbadi manungdagi thokrakpa potunane haina Jisuna haiki ichin inausing Mark 7 verse 15 ase paraganga se Christian ayambana amuk hai yengudu Jisuna hai risidi chasin lakpa pot aduna mi bu mot hande hai risidi adu oiradi Bible na sengde haiba sanga singdo charaga aikoi bu kari su mot hande haibane haibase Jisu gi wahi do adudagi makoina laure haina adum tambiraga leye Jisu na loina sengdok khrabane loina mak chaba yare haina harauna chaduna leiri ngasi nangi pukning dudang sengo adu oiradi Bible na amot pasanga ni hairibasing ado charasu kari su kaiba leite madu Jisu na sengdok pikre Mark 7 da iduna leire haina tambiduna leire ngasi Christian ayambana masise chumbra adudi tasengna asisi achumba oiradra masida aikoi khara kupna nainasi mi ayambana masigi riddles haibadi paukhong haise ko masisibu mi ayambana serana na lauduna laingasi masise paukhong ne riddles ne mase riddles haibasimbadi asengba nate masi sajillaga haibani karigumba amabu hena gyan tahanningai pandam sijinabane haibase so aikoina khangse masise chaba thakpa sengdaba chinjak Leviticus 11 gi maram da haiba natte masise madudigi tonganna karigumba area amada haibani haibase aikoina khangse yengse khoi mathaki verse sing haibade Mark chapter 7 gi verse 6 gi 13 adu yengbada Jisuna law of Moses ki yathang sing ado ingadabane ngakadabane haina kanna haikibado aikoina loina thengna kre aikoina loina pa kre adu oiradi hauzik verse 15 16 da amuk karamna Jisuna ishorgi yathang Moses ta pi ki ba yathang sing adugi mayokta wangangadra isini nausing hauzik tu khaktang Jisu Kristana yathang adu ngakadabani hana kanna hairamlaga hauzik amuka yathang adu ngakloidabani yathang adu ngakpagi darkar tadre haina Jisuna karamaina haigadra ikoi khallaga yengsine adugi maramna masise chaba thakpa sengdaba chinjaki maram natte haibase aikoina tasengna uba ngamgani isini nausing ani shubada food rules haibadi asumhaina chagadabani asumhaina charoidabani haiba Jewish ki leaders singna tamliba adudi Bible dagi natte adubu food laws chinjaki yathang asidi ishorna Moses ta pi khibani adugi maramna Mark 7 da hairibasi Moses ta pi khiba sengdaba chinjaki maramda natte haibase aikoina khangse ahum subada Mark chapter 7 gi verse 19 da for it doesn't go into their heart but into their stomach and then go out of the body maramdi cha sin khraba chinjak sing aduna aikoi gi thamoi da changde adubu masidi aikoi gi kari haiba aikoi gi stomach chakhau da changlaga dum mapan thokhibani masigi arthadi pap haibase wakhal dagi haurakpani haibani Jews ki leaders singna rules and regulations chetna patha mayam seme madugi manungda Jews natba mi amana sokpi khraba chinjak amada Jews amana soklabadi hairiba chinjak aduna Jews nupa adugi thamoibu mothalli haibagi chetnabi su leiramine isini nausing masida wahang amadi mi amagi thamoibu wakhalbu mothalli base karina no chinjak tuna oigadoribra masigi paukhum Jisu Kristana verse 20 digi 23 duda piduna lay aikoi amuktang yengsi Jisuna khome chinjak tudi ko heart thamoi da wakhal da changde adubu madudi stomach ngasai gi chakhau da chatkhibane adubu ne phattaba pap haibasidine thamoi dagi thorakpane haina Jisuna khumki thamoi dagi thorakpa pap sing adudi karino makha tana patharadi Jisu Kristana maduda list mathang piduna lay hairiba mayam sina taklibadi Mark chapter 7 gi wari se clean and unclean food ki matang da natte adubu masidi sumnatagi ngasai gi ritual impurity gi matang dharma gi luchingba singna semlamba mioi bagi chatnabi ishor gi yathang gi mathakta thamnanaba tambiba adugi matangda Jisuna khumkhibane haibase yamda sengna uba phange masida khutsa hamdana charadi pap leire haiba Jews ki leaders singna tambibado lale khutsa hamdana chakhibadudi hakchangda khara sokpa yai laina lairakpasu yai
ꯑꯗꯨꯃꯛꯄꯨ ꯃꯗꯨꯅꯗꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯃꯣꯠꯍꯟꯗꯦ ꯄꯥꯞ ꯂꯩꯍꯟꯗꯦ ꯍꯥꯏꯕꯁꯤ ꯖꯤꯁꯨꯅ ꯇꯥꯛꯄꯤꯈꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯁꯥ ꯍꯥꯝꯗꯅ ꯆꯥꯛ ꯆꯥꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ Mark 7 verse 10 da Jishuna hai amuka. For Moses said, Moses na sumaina hai, honor your father and mother, and anyone who curses their father or mother is to be put to death. Nangi ima ipabu ikai kumnao kanagumana magi mama mapabu curse serap taurabudi makoi adu asibagi chairak pigani haina. Jishu Christana Mark 7 verse 10 adu da hai biduna lai. Wayel yathangi ani shuba nungpakti yauriba yathang pumdamakto aikoina Mark 7:21 da piriba phattaba ngasai list sing adugi manungda loina chanbani isin inausing hairiba yathang manga dagi tara phawbudu thugairaba mi singna Mark 7 verse 21 da leiriba pap sing adu soitna tawgani hairiba pap sing se thamoi digi haurakpani amuka Mark 7 verse 7 da Jishuna empty worship arembada aibu khurumba haibagi matang da su khara panbiri vain worship natraga empty worship arembada ishorbu khurumba haibase karamba bu oigadoribra ekoi amuktang yengsi masi se kari atopa amabu su natte adubu masidi yathang taragi ahan banung pakte yauriba yathang mari do yathang number 1 2 3 4 ado hek thugairabada ekoi gi worship ekoi gi khurumba se adumak arembani haibase ekoina bible dagi uba phangi Ichin inausing matamduda Jews ki lusing purel singna miyoi bagi chanabi makhoi gi chanabi yathang mayamduna ishor gi yathang adubu kupsinna ba hotnaki adubu Jishuna Mark 7 da tambi ki madudi miyoi bagi mapan thong gi chanabi na manungda thamoi da motliba adubu sengdok hanba ngamloi haina tambi ki khutsa phajana hamdok tuna charabasu madugi chinjak tuna nangi thamoi da phatba wakhal leiba adudi kaidong nong da su sengdok pa ngamloi habase Jishu gi chawraba parani your outward traditions were not capable of cleansing what was on the inside where our characters are formed mathang da ekoi amuka yengsi Tuesday gi parada Mark chapter 7 gi verse 24 da gi 30 adu ekoi na amuktang yengsi Mark chapter 7 verse 24 da gi 30 aduda sumaina hai Jishu Christana mafam adudi haugatlaga hojikte Tyre amasung Sidon gi maikaida mahak changlaklamni aduna mahakna yum amada changlaba matamda nupi ama changlakle hairaga mahakki macha nupi bu phattaba butna lai singna puraga chatli magi macha nupi adubu phanbiyo haina nupi aduna Jishu Christa gi khong pak makhada tu tharaga nijaki Masigi nupi ase Gentiles nupi ni chin inausing Greek ni mahak se Syrophoenician ni Canaanite nupi ni aduna mahakna macha nupi da but tongliba adu tanthok piyo haina Jishu Christa da mahakna haijaki macha nupi ki tarap adugi matamda Jishu Christa na kari haye let the children be fed first angang sing adubu hana chak se pijapam thokpane makhoi adubu pijasunu Maramdi angang da pijagadaba chak ado low thokraga hui sing da pijaba ase aphaba achumba thabak nate haina Jishu Christa na khomi verse 28 da nupi du na hai hoi chume ipa ishor nang na hai rebado adubu hui sing aduna su table makhada ngasai gi angang sing du na charamba chak adugi chagum crumbs ado makhoi na chaba natra madu chabane madugi wahai ado hek taba matamda verse 29 da Jishu Christa na kari hai Naki thazaba aduna naki nachanupi butna puri ba nachanupi adu phakre nang ne yum chakro ko phakrabane verse 30 da nupi aduna yum yoraba matamda mahaki machanupi phamung de hiplaga leirame adubu mabu puri ba butsing adudi leiramdre anaba adu phakre Mark 7:24 dagi 30 phawbagi wari asida aikoina kari tamsinba yabra yengsi ngasai ge Greek nupi Gentile nupi duna macha nupi naba adu phanbiu haiba matamda Jishu na khumki hui singi pizza dringaida ahan bada angang singbu pizza bagi mathau tadra haina haiki masida angang singdubu ahan bada pizza radi ani shuba amasu leifam thoe haibase Jishu gi wadu dagi nupi aduna khangba ngamki haibadi ahan ba leirabadi sininaw sing ani shuba amasu leiba tabani natra Jishu gi wahai duda Greek nupi duna Canaanite nupi aduna adu oiradi ani shuba adudadi aigi su saruk laigani haibagi asa laiki kaya ada phajakraba nupi dugi wakhaldo ekoi khanduna yengsi kaya singkraba nupi no ko natra mathang tarakpada
Jishuna nupidubu dogs ngasai hui ga changdam naraga haiki. Karigira masida hui hairibase. Ekoi gi lesson na phajana takpiduna laye masigi maramda. Masida dogs hui hairibase pet dog yumda loiba hui adubani. Masi street dogs stray dogs mapu laidaba lambi sorokta panglai laiba hui sing adubu natte haina ngasigi Sabbath school na hai. Yumda loiba hui asi mi dagisu hena luna chana tawbibani natra. Iruzabi Piro power set pi, Pajana luna nana thambibani. Jishuna masida hui hairibase, Adugumbang asagi yum the loiba hui adubuni haibase equina kangsi. Hui hai haidana, Tawoi usitana, Lambi sorokta, stray dog or in a jelaga labasing Adugumbo, Sangdam Naraga Jishuna haiki banate. Maduda nupiduna kumki, Mark 7:28. But the dogs under the table can eat the pieces of food that the children didn't eat, that is crumbs. Kari hai nupi aduna. Hoi ipanang na hai badu chumme. Adubu table makhada leiba hui aduna ngasai gi angang sing aduna charaga lemlamba chagum makoi na chaning deba sing adu hui sing aduna chaba natra haina khumki. Masida angang sing hai ribase kanabura haina ekoi Deuteronomy chapter 14 verse 1 de yeng labadi angang sing children hai base Jews masa sing Israel masa sing buni. Kari gira nupi duna aduk thauna laina argument yet na khibase. Aduk kimatik anam kan kibase kari gira isin inausing. Nupi duna aduk anam kan kibase mahaki macha nupi but na tong labi adubu nung siba macha bu nung siba aduna mahakpu ikai iki wang malanduna Jishu da nijana bagi pangal pi kibani haibase ekoina khangba ngami. Masida ngasi gi lesson na phajaba insight ama pibi. Jishu na nupi duna hui ga changdam naraga hai kiba matam aduda nupi aduna asa ama leiba hauki. Karamba asa madudi mahak ase hui oiradi imung manungda changbagi hak adhikar right adumak mangonda leire haiba nupi aduna uba ngamki ne isin inausing. Aduga amuk mahak hui oiradi yumbu haibadi mapu aduna chariba table dugi makhada leibagi hak adhikar right adusu lei haibasisu nupi aduna uba ngamki. Yam phajai ko yam phajai. Kayada phajakrabanu natra isin inausing masigi wakhalon ase nupi adugi. Aduk kimatik thazaba leiba, aduk kimatik machanupi bu phaning baga wakhal chenba. Thazaba kan kibana ikai iki kaya bungam kiba. Bor phangnana bagi damak aduk anam kan kiba. Jacob na Jisu ga mukna kibagi wari ado matang asida ekoi ningsing la ine. Jacob na hai ishorbu nang na bor pidri pau ay na nang bu thadok loy. Adumak nupi dunasu Jishu na bor pidri pau macha nupi adubu phandri pau ay chaloi habagi achet pa thazaba lep kiba adu ekoi na masida uba phangi. Masida amuk crumbs ngasagi chagum haibagi wahaisu sijin na ki nupi duna. Nupi duna hai hui singdi chagum adu chabane. Karigira nupi duna masida chagum crumbs haibagi wahai asis pusilak lebase. Ekoi gi lesson na masida ju phajaba insight ama amuk pi duna lai. Jishu gi damakti macha nupi butna pubido phahananaba haibase yamna apikpa karisu leitaba chagum amagumbani haibase nupi aduna changdam naraga haikhibani. Chagum gumbani haibadi phattaba mamal leitabagi wafam natte adubu yamna laibani yamna pikpa thabakni Jishu gi damakti haibagi romda nupi aduna chagum haibagi wahai ase sijina khibani haina ngasi gi Sabbath school na ekhoibo takpi duna lei. Parasida Jishu na Greek nupi lamlanbi adugi thazabadu uraga macha nupi butna pubi adu phanki. Jew singna Gentiles sing se hui dogs ne haina khalambado madu lale. Makhoi gisu aran khubam ase laye. Makhoi gisu ishor gi ningthau leiba ase laye. Makhoi su ishor gi mi sing ne thazababu leiradi wabu illadi makhoi su hingani haibagi mayek sengba phajaba para adu Jishu Kristana matam adu da piki. Adum tawraga hojik te khoi Mark chapter 7 gi verse 31 digi 37 phawba adu wari ama amuka khoi na uba phangi. Maduda Jishu Krista na tar amazung Sidon gi lambi rom da lakle harga Sea of Galilee ngasai gi Decapolis haiba lamdam aduda mak na changlakre. Mapham aduda mana leiringai da mi khrana ngasai gi mana ta daba ma wangang ba haidaba nupa ama mangonda puraraga phanbi na ba Jishu Krista gi manakta lakhi. Verse 33 da Jishu Krista na hai de banga sai gi nupa macha hai se ko
wa ngang ba ngam da ba mana ta da ba nupa adu bu mayam marak tigi ma bu ching thok ra ga makhoi ni kha mi lai da ba mafam da chat laga Jisu Christa gi makhut ma ge khudon bi asina Jisu Christa na ngasai gi nupa adu gi nakong da thamki aduga khut adu da tin sit laga nupa adu gi laiton adu ma na sok pi ki aduga Jisu Christa na sarga da yeng khat le haraga he sighed hai na sor sang na hol laga Ephatha be open nangi mit pang thokro na ado hang kro hai na Jisu Christa na hai ki adudagi magi mana ta da ba du ta ki magi wa ngang ba ngam da ba du ngang ba ham ngam ki Jisu Christa na mangon da hai kana da su tak thok kanu ko hai na adubu mahak na phaba adu uraga me mayam na kadai da su ma ge anaba phaba gi wa pau ase Jisu Christa na tak thok kanu hai ba du lam he laga tak thokre okay masida aikoina amukang yengsi adudagi Jisu dar amadi Sidon mai kai da lakhi aduga Decapolis lamdam se Sea of Galilee maya da lakpa matamda mana ta da ba wasu ngang bangam da ba mi amana thengna raga Jisu bu phan bi har ga Jisu na phan bi bi wori do aikoina hoji ukre Jisu na nupa da bu mi lei da ba mafam da matom da bu pu thok laga magi mana haibadi ears aduda Jisu gi finger khudon bi thinjin ki aduga amuk Jisu na makhutta tin sitchillaga nupa du gi lai tang aduda sokpi ki adudagi di nupa do mana ta da ba wangang thokpa hai ta bado mana ta ki aduga wangang bangam ki masi se isin naw sing Jisu Christa na hoji ki nupa se healing tawri ba se yamna phajadaba mawang amane haina ekoina uba yai karigire Jisu Christa na sumaina tawki ba se makhut thinjillaga makhut da tin sitchillaga tawri ba se karira masigi maram do aikoi yengminasi tin sitpa spitting ase Jews amasung Greek ki culture dadi healing power phanba ngambagi sakti lai haina adumak matam aduda kanna chatnarami masise ngasi aikoi su adumak tawbra khali natrane karigumba khong khutta khajik sokpa matamda tin sitchillaga tai thokpa ase ngasi su aikoi adumak chatnaduna tawnari aduga amuk medical science nasu aikoi ge saliva haibadi tin sida healing agent amani masi the healing power khadadi lai haibase ekoina medical science na sunga si haiduna lai saliva asina bacteria mayambu hatokpa ngami haina su medical science na tambi duna lai aduga masi de yamna phajaba amadi krira hairaga Jisu na nupa dugi mana kongda makhut thinjinba machinda maraida makhut na sokpa haibase Jisu na miyoiba ekhoibu phahanna ba hotnaba matamda masagi makhut mothanba kari su tande haibase Jisu Christa na masida uhalline miyoiba ekhoibu kanbina naba Jisu na kari su hangoiba kari su haina daba kari su motning daba adugumba thamoi kari su chende ekhoibu kanbina nabagi damakta he can dirty his hand makhut mothanbada kari su mangon da chingnaba leite hai Jesus wanted to show us that he is willing and able to get his hands dirty as he goes about doing his Father's work. Adum tawraga Jisu gi khutna nupa dugi mana marai soklaba matamda Jisu na sai ngasai gi nungsa sor sangna haina hondok ki haibse verse 34 aduda ekoina uba phangi karigira Jisu na sai sor sangna hon kibase masigi su phajaba maram leiramine sini nawsing Jisu na sai ngasai gi nungsa sor sangna haina hondok gi maram se mahakna tambi takpi ba kaya se mana nakong laina taroi da ba mi sing dugi damakta khallaga Jisu na awaba phongdok pani haibase aikoina desire of ages ki pays for the spirit of prophecy na aikoi bu tambi duna leye okay hojikte aikoi para asil loislakpada Thursday ki portion aduda Mark chapter 8 verse 1 digi 21 phawba duda aikoi amuk teng yengsi aikoina Mark chapter 8 ki verse 11 digi 13 phawba aikoina ahan ba yengba matamda after feeding the 4,000 by 7 loaves mi lising maribu tandum taret aduna pijarabagi matungda Pharisee singna Jisu Christa ngonda lakraga kari hangi khudam hangki kari gi khudam hangba Jisu bu chang yenge haina Jisu ase ishor ne hairadi sargadagi khudam utlo haina Pharisee singna Jisu Christa da haiki adubu Jisu na utkhide miracles angak pathaba kari su tawbi khide mapam aduda kari gira masise Jisu na ai ase ishor makni hairadi Pharisee singna chingna riba adu kokhanna ba khudam miracles khara hekta ulamba yadaba jala
ꯀꯔꯤꯒꯨꯝꯕ ꯖꯤꯁꯨꯅ ꯃꯗꯨꯗ ꯃꯤꯔꯦꯀꯜꯁ ꯎꯠꯂꯒ ꯑꯩ ꯑꯁꯤ ꯏꯁꯣꯔꯅꯦ ꯍꯥꯏꯕꯗꯨ ꯎꯠꯄꯤꯔꯝꯂꯕꯗꯤ ꯐꯔꯤꯁꯤꯁꯤꯡꯅꯁꯨ ꯑꯣ ꯃꯥꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔ ꯑꯣꯏꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯥꯖꯔꯝꯕꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯔ ꯃꯁꯤꯗ ꯖꯤꯁꯨꯅ ꯑꯩ ꯏꯁꯣꯔꯅꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯈꯨꯗꯝ ꯃꯤꯔꯦꯀꯜꯁ ꯎꯠꯇꯨꯅ ꯈꯪꯍꯟꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯔ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 3ꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯌꯦꯡꯂꯗꯤ ꯅꯍꯥꯟꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯃꯗꯨꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯕꯁꯤꯡ ꯑꯗꯣ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯗꯨꯗ ꯄꯟꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯑꯥꯔꯊꯥꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯤꯠꯅ ꯎꯔꯒ ꯃꯅꯥꯅ ꯇꯥꯔꯒ ꯊꯥꯖꯕ ꯉꯝꯗꯕ ꯃꯤꯁꯤꯡꯗꯨꯗ ꯃꯤꯔꯦꯀꯜꯁ ꯀꯌꯥꯔꯛ ꯎꯠꯇꯨꯅꯁꯨ ꯃꯈꯣꯏ ꯑꯃꯨꯛ ꯊꯥꯖꯕ ꯉꯝꯂꯔꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯖꯤꯁꯨꯅ ꯎꯕ ꯉꯝꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯔꯦꯀꯜꯁ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯛꯇꯅ ꯃꯤꯑꯣꯏꯕꯕꯨ ꯍꯣꯡꯍꯟꯕ ꯉꯝꯗꯦ ꯊꯥꯖꯕꯕꯨ ꯂꯩꯇ꯭ꯔꯗꯤ ꯃꯤꯔꯦꯀꯜꯁ ꯆꯥꯝꯃꯔꯛ ꯎꯠꯇꯨꯅꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯈꯪꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨꯅ ꯐꯔꯤꯁꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯏꯟꯈꯤꯗꯕꯅꯤ ꯐꯔꯤꯁꯤꯁꯤꯡꯒꯤ ꯋꯥꯈꯜꯗꯣ ꯇꯁꯦꯡꯅ ꯖꯤꯁꯨꯕꯨ ꯈꯪꯅꯤꯡꯕ ꯏꯁꯣꯔꯃꯛꯂ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯅ ꯍꯪꯕꯗꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯆꯥꯡ ꯌꯦꯡꯕꯅꯤ ꯃꯔꯥꯜ ꯊꯤꯕꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯖꯤꯁꯨꯅ ꯃꯗꯨ ꯌꯥꯈꯤꯗꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯖꯤꯁꯨ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯗꯨꯗꯒꯤ ꯆꯠꯊꯣꯛꯂꯦ ꯍꯥꯏꯔꯒ ꯍꯤ ꯊꯛꯇ ꯑꯃꯨꯛꯀ ꯀꯥꯈꯠꯈ꯭ꯔꯦ ꯃꯥꯔꯛ ꯆꯦꯞꯇꯔ 8ꯒꯤ ꯚꯔꯁ 14ꯗꯒꯤ 21ꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯅꯨꯡꯗ ꯃꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯑꯩꯉꯣꯟꯗ ꯇꯟꯗꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯗꯨ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀꯔꯤ ꯍꯥꯏꯌꯦ ꯚꯔꯁ 15ꯗ watch out beware of the leaven of the Pharisees and the leaven of the Herod ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯍꯦꯔꯣꯗꯀꯤ ꯍꯃꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯃꯈꯣꯏꯗ ꯍꯥꯏꯕꯤꯈꯤ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯝꯃꯦ ꯀꯔꯤꯔ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕꯗꯤ ꯀꯔꯤ ꯃꯈꯣꯏꯗ ꯇꯟꯗꯨꯝ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯖꯤꯁꯨꯅ ꯆꯩꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯃꯊꯪ ꯄꯥꯊꯔꯛꯄꯗ ꯅꯈꯣꯏ ꯑꯁꯦ ꯅꯃꯤꯠ ꯂꯩꯔꯒ ꯎꯕ ꯍꯩꯇ꯭ꯔꯦ ꯅꯅꯥ ꯂꯩꯔꯒ ꯇꯥꯕ ꯍꯩꯇ꯭ꯔꯦ ꯅꯈꯣꯏ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯩꯅ ꯇꯟꯗꯨꯝ 5ꯅ ꯃꯤ ꯀꯌꯥ ꯄꯤꯖꯈꯤꯕ꯭ꯔꯥ ꯀꯌꯥ ꯑꯔꯦꯝꯕ ꯈꯨꯟꯒꯠꯈꯤꯕ꯭ꯔꯥ ꯑꯩꯅ ꯇꯟꯗꯨꯝ 8ꯅ ꯃꯤ ꯀꯌꯥ ꯄꯤꯖꯈꯤꯕ꯭ꯔꯥ ꯀꯌా ꯑꯔꯦꯝꯕ ꯈꯨꯟꯒꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯊꯪ ꯍꯪꯗꯈꯤ ꯃꯁꯤꯗ ꯂꯤꯚꯟ ꯅꯠꯇ꯭ꯔꯒ ꯌꯤꯁ ꯑꯣꯐ ꯐꯔꯤꯁꯤꯁ ꯑꯦꯟ ꯍꯦꯔꯣꯗ ꯐꯔꯤꯁꯤꯁꯤꯡꯒꯤ ꯑꯃꯗꯤ ꯍꯦꯔꯣꯗꯀꯤ ꯍꯃꯩ ꯌꯤꯁ ꯂꯤꯚꯟ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯃꯁꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯁꯤꯡꯂꯨꯞꯄꯨ ꯁꯦꯔꯥꯟꯅꯅ ꯂꯝꯖꯤꯡꯂꯤꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯗꯨꯒꯤ ꯃꯊꯛꯇ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯦꯗꯤꯁꯟꯁ ꯑꯦꯟ ꯇꯤꯆꯤꯡꯁ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯅ ꯅꯝꯁꯤꯟꯕ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯐꯔꯤꯁꯤꯁꯤꯡ ꯑꯃꯗꯤ ꯍꯦꯔꯣꯗ ꯃꯈꯣꯏꯒꯤ ꯍꯃꯩ ꯑꯗꯨꯒ ꯆꯥꯡꯗꯝꯅꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯈꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅꯗꯤ ꯈꯟꯈꯤ ꯑꯩꯈꯣꯏꯅ ꯇꯟꯗꯨꯝ ꯑꯃꯈꯛ ꯂꯩꯕꯒꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯈꯟꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯅꯁꯨ ꯈꯟꯈꯤ ꯖꯤꯁꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯔꯤꯁꯤꯁꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯍꯦꯔꯣꯗꯇꯒꯤ ꯇꯟꯗꯨꯝ ꯂꯩꯔꯒ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯏꯒꯅꯣꯔꯦꯟꯁ ꯑꯣꯏꯅ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯊꯣꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯤ 4,000 ꯑꯃꯗꯤ 5,000 ꯄꯤꯖꯕ ꯃꯇꯝꯗ ꯊꯨꯝꯃꯣꯛ ꯀꯌꯥ ꯂꯦꯝꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯈꯤ ꯚꯔꯁ 21ꯗ ꯖꯤꯁꯨꯅ ꯍꯪꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯖꯤꯁꯨꯅ ꯑꯔꯣꯏꯕꯗ ꯍꯪꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒꯨꯝꯅ ꯃꯤꯠ ꯇꯥꯡꯂꯤꯕ꯭ꯔꯥ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯃꯤꯔꯦꯀꯜꯁ ꯀꯌꯥ ꯖꯤꯁꯨꯅ ꯎꯠꯄꯤꯈ꯭ꯔꯕꯅꯤ ꯕꯣꯔ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯖꯤꯁꯨꯗ ꯊꯥꯖꯕ ꯊꯝꯁꯤ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯦꯕꯣꯛꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯕ ꯇꯟꯗꯨꯝ ꯑꯃꯈꯛꯇꯨꯅ ꯆꯥꯕ ꯀꯣꯟꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕꯗꯨ ꯖꯤꯁꯨꯅ ꯎꯔꯒ ꯑꯩꯅ ꯃꯤ 4,000 5,000 ꯄꯤꯖꯈꯤꯕꯗꯨꯗ ꯇꯟꯗꯨꯝ 8 ꯇꯟꯗꯨꯝ 5 ꯈꯛꯇꯅ ꯄꯤꯖꯈꯤꯕꯅꯦ ꯉꯁꯤ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯇꯟꯗꯨꯝ ꯑꯃ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯤꯖꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯡꯁꯦ ꯖꯤꯁꯨꯅ ꯁꯦꯕꯣꯛꯁꯤꯡꯗꯨꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏꯁꯨ ꯖꯤꯁꯨꯒꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯑꯗꯨꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯤꯡꯅꯒꯨꯝꯁꯦ ꯖꯤꯁꯨꯕꯨ ꯊꯥꯖꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯠꯇꯅ ꯐꯪꯕ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯤ ꯃꯁꯤꯅꯦ ꯉꯁꯤꯒꯤ ꯁꯥꯕꯠ ꯁ꯭ꯀꯨꯜ ꯂꯦꯁꯟ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯦꯗꯤꯁꯟꯁꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯁꯦ ꯋꯥꯈꯜ ꯁꯦꯡꯅ ꯊꯝꯁꯦ ꯃꯔꯝꯗꯤ ꯄꯥꯞ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ
ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤꯅꯤ ꯖꯤꯁꯨꯗ ꯊꯥꯖꯕ ꯊꯝꯁꯦ ꯏꯁꯣꯔ ꯅꯪꯅ ꯕꯣꯔ ꯄꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯍꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯐꯕꯗ ꯑꯅꯝ ꯀꯟꯕ ꯑꯣꯏꯁꯦ ꯏꯀꯥꯏꯗꯕ ꯑꯣꯏꯁꯦ ꯀꯤꯗꯕ ꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔꯁꯅ ꯇꯥꯈꯤꯕ ꯈꯨꯗꯤꯡ ꯂꯧꯁꯤꯟꯕ ꯉꯝꯕ ꯑꯆꯨꯝꯕꯗ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯕ ꯅꯪ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯑꯐꯕ ꯋꯥ ꯉꯥꯡꯕ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯄ ꯆꯤꯜ ꯂꯩ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛꯄꯨ ꯁꯨꯃꯥꯏꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯌꯤꯁ ꯑꯣꯐ ꯇ꯭ꯔꯦꯗꯤꯁꯟꯅ ꯑꯩꯈꯣꯏꯕꯨ ꯁꯦꯔꯥꯟꯅꯅ ꯂꯝꯖꯤꯡꯗꯕ ꯑꯣꯏꯁꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯁꯦꯡꯍꯜꯂꯒ ꯂꯩꯔꯒ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄ ꯊꯕꯛꯇꯕꯨ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯕꯨ ꯑꯣꯏꯔꯣ ꯋꯥꯈꯜꯂꯣꯟꯗꯕꯨ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯉꯥꯡ ꯁꯛ ꯁꯣꯟꯗꯨꯅ ꯂꯩꯁꯦ ꯍꯥꯏꯕꯁꯦ ꯇꯥꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯅꯤ ꯃꯗꯨꯃꯛ ꯉꯝꯕ ꯑꯣꯏꯕꯒꯤ ꯕꯣꯔ ꯑꯗꯨꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯦ ꯄꯔꯥ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯗꯁꯅꯨ ꯑꯗꯨꯕꯨ ꯇꯥꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯪꯕꯨ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯍꯣꯡꯍꯟꯕ ꯑꯗꯨ ꯑꯣꯏꯖꯁꯅꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯤꯆꯤꯡ ꯗꯤꯁꯥꯏꯄꯜꯁ ꯄꯥꯔꯠ 1 ꯇꯝꯕꯤꯕ ꯁꯦꯕꯣꯛꯁꯤꯡ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯇꯝꯃꯤꯟꯅꯒꯅꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯠꯇꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯁꯅꯨ ꯑꯃꯦꯟ